Good evening, mayam punongpo kamdori nungai bidibra mayam punong tain ahan boina ngasi YouTube se aina share tawjaning bagi maramdi hujik eikhoina tasengna eikhoigi hujik laidiba change tawriba eikhoigi haidi hujik ki matamsida hingnabagi lambida asuki matik change tawrokli adugi matungina eikoi mipum khudima hujik gyan da daba yadabani maramdi eikhoigi achou achouba country America gumba Japan gumba da hujik eikhoina mi khudimangna tasengna hairgadi sarkar gi thabak khaktang value thamdana eikhoina masana masabu masagi makhong lepcharaga afaba masana ngamjaba thabak tawraga paisa tanba adegi adudu natra imung manungda eikhoigi isinnaw imaipa mayambu eikhoina mateng mai ngaknaba kanba thabak tawnari asigi manungda ina hygienic budi hujik eikhoigi pure world la change story basi kana have direct selling network marketing ne sigi matangda ina tasengna kitang aigi akhangba share tawjini budi maramdi aiju tasengna yamna khangobagi wafamda riti adubu aina mafam masigi matangda kitang yawrubagi ina khangjaba kitang share tawjini budi mipum khudimangna eikhoina masigi matangda wari saba matamda hana mipum khudimangna hairiba hangiba question natraga answer si yamna eikhoida yamna chamchamba question khara yamna confusion leiba yawe maramdi mahana eikhoina siguma thaba khara direct selling da join tawraga paisa khara tanbina ji haiba matamsida mayam punamna hairibsa atai question haide adugi thabakudi ekhoi hana yawsalurabani adudi ekhoi tawba ngamoi adigi chen gare khor kare hai kaigumba haibaje ekhoi thaba ma tawba haibaje kanagumba khara na karigumba khara na thab tawra matungda oidaba khara adi oiba khara adu ekhoina tawriba thaba adu fani natraga khora habde ekhoi isana hana khandaraga company dugi maramda natraga ekhoi organization dugi maramda ekhoi Fajana study tawra matungda thabakto yaw taragadi singchoi choidana ekhoi mai pakani adubu ekhoina yam chauna hujik ekhoi sangsa keno sidi wari bse India government khakna ekhoina mipum khudimakta thabak piba hebaje mase kesu oithoktaba thabuni aduna ekhoi isana kitang gyan tana hujik ekhoi achok choba company kayana ekhoida MLN gi oina ekhoida network marketing haibdi direct selling da ekhoida achok ahongba ma lai bse sigi ahongba sidi ekhoi hujik yawdaba yadamne duga loina hairiba matang jide koida kanabado koi launa nabagi damte koina afawa motivational speech kumba natraga seminar masa da koi chapiraga attend tawbiyu aduga loina madigi knowledge kaya phanga matungde koina kanaba kaya lobu ya aina tasengna hygienic budi network marketing direct selling da kanaguma naha natraga ahal laman iche ichanna chingse amtang join tawbiyu join tor matungda kayam kani habado adum tasengna khangani maside koi amangba ma leite tasengna ekhoida maside lari yamna haiba ma darkar oide haida haiba ma darkar oide apikpa amount amadagi yam chauna paisa tanba ya haibase aina sengba tasengna proof ama garo aina khangjabaga knowledge ni aiju yam chauna kana tawi haibagi nate adubu aina khangjabagi ni maramdi maside ja koi hona dusi tasengna koi amot pa thabak suru gadam nate tasengna company tu da leiriba poto koina tasengna mayam sida information amatang haibadi tasengna makhoida khangna nabagi damte koina tasengna advertise masam tang tawbi aduda koina company na profit pibani pidibagi maramdi ekhoi company na poto khoi yum jok yorona ho na bada company da chen kitang sangi haibadi maramda CNDF na company du poaching du yongani adi matungda distributor wholesale adegi transporter adi matungda ekhoi de lai se ekhoi retailer dukan ching man smaina maramda pochi yorona bhana bada marakta paisa yamna chari hairiba paisa je ekhoi isana direct company di online de ekhoi purchase tawjaba taragadi company na direct paisa se ekhoi da alemi paisa je ekhoi ga company ga direct sijanagadoini company du kana jara khoju kana company podo koina direct gambi aduna aina haijane mi tasengna network haiba direct selling haiba ji company me amale khoi India manungda adigi world da du tasengna company du kitang khandabiraga hairiba nangonda haibiriba senior natraga nangonda hana yauri apply anduna hairiba du gi matungna kitang khandaraga maga tanaraga monda kanai natra kanadi haiba du khandara matungda join tawbiyu haiba se aigi mayamda thamjaningba apilamani aduga masina yamna apikpa amount tasengna yamna apikpa amount lising 3 dagi 7 dagi 10 dagi yamna pick up taragi manungdagi hawraga na product amatang leiraga mipum khuding dana advertise tum tawbiro product amatang leiraga yamna chauna paisa tanbe ya habase taseng mani mase khoine khangmo ngangoni tasengna IS officer adegi doctor engineer kya na mai pakpa adumaina khoine apik amount de hawraga lari chu haiyamna haiba nataba khoine chauba khoigi mai pakpa ikhang khangogdana hojije khoi TV da YouTube da video da ngare tena uriba do aseng bani achumani akhoi isamungna akhoi thengnaraba seminar kya yaurubagi akhoi knowledge aina ngasi namjeriba YouTube sina ngasi ne akhoi icham chamna aina mayam phongdok chamni mathang aina mathangi video da tasengna ai
ꯍꯥꯟꯅ ꯌꯥꯎꯔꯤꯕ ꯁꯦꯃꯤꯅꯥꯔꯒꯨꯝꯕ ꯑꯗꯒꯤ ꯄ꯭ꯂꯥꯟꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯈꯔ ꯀꯔꯝꯕꯅ ꯐꯩ ꯅꯠꯇ꯭ꯔ ꯐꯠꯇꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯕꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨ ꯅꯩꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯆꯝ ꯆꯝꯕ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟ ꯑꯃꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯌꯥꯏ ꯑꯃꯅ ꯇꯁꯦꯡꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯄꯨꯊꯣꯛꯑ ꯇꯧꯕ ꯑꯃ ꯑꯗꯨ ꯏꯆꯝ